Rally the West toba tongan balup kungi apunba body ama oiriba Federation of Civil Society folks na laukiba resolution gi matung inna Kuki Jo sangna taba Health District singda rally chatkani hairiba asida kotuna kan mamongda yaning da bafongdo rakli kotuna thadora kiba cherol amagi matung inna hairiba rally ase buffer zone thukai baga chap managani buffer zone bu ngaktuna thambana Kuki furup singbu maitaina landaduna amang ata thokhan badaki kanba ngamna ba amadi ngakthokna ba amata ngairaba pambai oire Kuki Jo furup singna taba mafam singda namfuda chamsalaklabadi lamdam masida anauba lanjau ama lakna bagi machak ama oirakani haina makhatari Manipur Veterans Table Tennis Association Sinduna Numit Humni Chathagadaba Kungahumdoirak Suba State Veterans Table Tennis Championship Inglisingani Kunmari Kunmanga Ngasidagi Haudokre Jahi Nipu Yangkai Humpu Manga Amadi Humpu Taragi Mathaki Oina Group Manga Tokna Kaidoktuna Chathagadaba Championship Asida Sanaroi Marfu Tarani Pana Sarugya Gadori Danamanjuri University Campus Manung Daleba Indoor Stadium Da Pangthokadaba Table Tennis Championship Adu Manipur Veterans Table Tennis Association ki Secretary Thaunauzam Jayanta Singh Naluchingduna MVTTA gi Vice President Chabungbam Nodi former President G Prafula Sharma amadi former Secretary RK Devena Mapung Moiba Mitunglen Singh oina sarukya ke is open. Umang lai harau babu kanglon chumna thambang amnanaba matam gi oina chathaba lai harau bagi sintak sintam ngasi sana konungi uttara sanglenda pangthokre ngasi gi thoram aduda maichau atonba sing amadi amaiba sing punna tara manga pena asai bakun amaibi kunna sarukya khe loinana akhang ahi kaya su sarukya khe sana konung utragi famnaiba singna matam gi oina yengsinduna lakpagum ngasi su lamjing purel wangkhai lakpa amadi khabam lakpana yengsinduna sintak sintam gi thoram adu pangthokhe Haukiba chahi inglisingani kulhumdoi ki me ahumdagi haurakliba irang asibu loisinanaba amadi lamdam asida tangdu leitaba puraknanaba pandamda laukalakpa khongthang ama oina ngasi Maitai Alliance amadi Manipurda leiriba Thadau Tribe ki apex body ama oiriba Thadau Inpi Manipurga New Delhi ki Chanakyapurida Community Understanding and Peaceful Coexistence in Manipur haibe hiramda khana nenabagi thoram ama pangthoklagani hairi panbayabadi Manipurda khundaminariba Thadau furup ki miyoi kayana lamdam asida santi puraknanaba makhal makha kayagi khongthang sing lokhatpa leikre loinana makoi asi Kuki furup natte Manipur gi asengba indigenous furup ni haina su laukthokhiba leikrabani